Image Podam Yang Biru Singbu Hanbada, Tumkuma Nauremna, Tram Noxable in the Kurumjari. Nasigi, Maru Pauda, Juvenile Police Unit, Amadi ICPS Functionary Singing, Nongigoiba Training Program of Pankokre. Porson Ma Swastahi Sewa Amasung, Betty Bazao, Betty Padhaogi Matanga, Sensitization Program Pankokre. Loinana, Leva Masina Masana Sajaba Submarine INS Kanderi Nasi Defense Minister Rajnath Singh Commission Tokre. Howzik Mapungo Pau Lawidasi. Manipur Protection for Commission of Child Rights Amadi, Manipur State Legal Services Authority Nasindana Nasi, Manipur High Court ki Auditorium da Akhanaba, Juvenile Police Unit Amadi, ICPS Functionary Singi, Nomigoiba State Level Training Program Ama, Social Welfare Minister Nemsa Kipgena, Atoi Vitung Oidina Pangtokre. Training Program to the Saruyakiba, Manipur High Court ki Justice K.H. Nobin, MCPS R Chairman Suritibala Ningthojam, Principal Secretary Social Pamnung Mang MSLA ki Member Secretary Golmei Gaipunu, Social Welfare Director NGU Tamamadi Banti Singh Kothojamsu Sarugyaki. Athoba Mitungi Warol da Social Welfare Minister Nemsak Gena Fondo Kibda, Angang Singh Bumatik Sana Protection Taunaba Mateng Pangu Sangi, Angang Singh da Tatina Tawiro Dabani, Apova Education Lingnaba, Napi said Sangi, Sarkana Angang Singh Bu Apova Mida Punaba, Tongan Scheme Kayagi, implement Kaya Sanare High K. Manipur High Court ki Judge Nobina Fondo Kibda, Juvenile Justice Court Kaido Krabasu, Judge Diamatani, Howzik Poksogi. Judge Asida Additional Judge Buhanmani, Juvenile Case Kun pending the lady High K. Mera Chaurel Hoba, Torumna Lakpada, Manipur Semester and Brena, Manipur Gimiam, the Yapa Pausel Pirakli. Semester Gi Pauselda, Mera House Song Basi, Maitegi, Hazard Tadet Chubata, Mera Tada Pangtopa, Mamangi Degi, Sandra Kumay Mani, Kumay say Manipur Liminariba, Count Kudingi, Amato Ibagi, Mari, Hena Pagat Hanabagi Panam, the Pangtopani. Mera Tha Sina Manipura Liminariba, Sing Amsung, Tamgi, Musing Marakta, Mamangi Nuxi Sanan, Mastin Manao, or Liminarpadu, Nixing Hali, Kumayasina, Nixing what talk Tramatamdagi, Setong Nabaya and Leglava, Amagagi, Mariadu, Hena, Session Hanapasu, Hairi. Manipuri Governor Dr. Nasma Heptulanasu, Mera Saur and Kumay Lakuda, Manipurgi, Biam the Yak Pausel Pirakli. Governor Gi Pauselda, Mera Saur Hova, say Manipurgi. Mamangi Degi Sanrak Lava September October Tada Pangto Kumayamani Miamna Kumayasi lighting like Swanda Punging Loop Namasung Harau Tam Pangtong Amadi Kumayasina State Asida Kundaminariba Kanglup Amaga Amagi Marakta Apun Magi Sectum Hegadali Matam Kuidagi Nuxi Chanana Mara Tapna Laminar Pagi Sana BSC Naknaba Ekoi Kudina Kumayasi Tamoising Pangto Sea Hairi District Administration Tawal Sinduna Nasi Bharat Sarkarna Miam Gidamakta Aikat Liba Scheme Sing Portion Ma Swastahi Seva Amasung Betty Bachao Betty Padhaogi Matanda Miam Bupap Tananaba Sensitization Program Ama Tawal District Complex to Leba Counting Holder Pangto Kray District Asigi Manung the Leba Asha worker Kaya Amadi Angalwadi worker Kayana Sarup Yadana Pangto Kiba Thromaduda Deputy Commissioner Tawal N Bandana CMO Tawal Dr. N. Jantikumar Amadi Tawal Jilagi Ataksha Hasina Begamna Atoiba Mitung Singh Waina Saruyake CDPO Tawal Supervisor T.H. Asalata DFW or Tawal Dr. K.S. Memza former DPO Tawal N. Shama Amadi Sideline Advisory Board Tawalgi Convener Nonibala Naring Bamna Scheme Singh Adugi Matangda Resource Person Singh Waina Wanganki Amadi Interaction Tonwagi Thramsu Pangtoki NSCNIMG Apamada India Government Ayaba Pitoktuna Manipur Maset Tanaba Honorak Labadi Haukiva Sahi Lissingani that Satkiva Miamgi Kongsatka
खोंगचत पुनखिबा मियोय लाख 3 अदुदगी हेनबना थवाई थादुना मणिपुर की अपुन सकतम अमदी मणिपुर की बाउंड्री ngaknaba ngasisु sem saduna leiri haina ngasi 38 suwa Manipur Integrity and Solidarity Day gi thorumga mari leinana National Identity Protection Council ki President TH Manihana phongdokre apunma Manipur kanba lop ima amkil amadi National Identity Protection Council NIPCO ani sinduna lamyan ba sanglen da pangthokhiba thorumga mari leinana mahang hai listing amaga samapan mongdra treta NSCN-IM ga India government ka ceasefire sign taunaraba matung Manipur bu thugainaba loktunaba manba mawongda satrakpa thorum thausil kayana Manipur gi praja miyamda singnaba hengalakpadagi amadi NSCN-IM na tarukpa thabakta India government na tasin usinadana lairakpadagi miyamgi ihau ama mathau tarakpadagi Manipur da leiriba kanglup khudingmakki oiba khongsat miyoi lakh 8 henbana apunbagi saktam thugaiba yaro haina lauke ngasisu matam aduda punkiba kanglup kaya yauba khongsat adugi warep nahona na ningsingduna apunbagi oiba firep lawbaga loinana singrak pasing punna thengnabigani hainasu phongdoki ngasigi thromaduda pe saki leima president amkil Sunil Karam president UCM L Kupletcom advisor Comrem Union RT Akhil Aimol president Aimol Tribe Union Robin Singlai chairman Haumi Research Guild Maipak Sothe advisor executive committee Lamlang Lupi Mangsa Hauki president Kuki NP Imphal Zone Atompui Kamai president Kabui Mothers Association Stephen Anthony member Thangal Art and Culture Union amadi BMI ma social activist na thromapu oina sarugya khibaga loinana kalu kaya gi mi singsu thromadu sarugya khi is fair extension kap haibadi mitra man khaduni si adu karigumba haiba makoi pami ballam territorial boundary na targa karigum territorial council ko gedana NSN I'm khaki apamada Manipur gi history da naga yaudaba naga saba kambu gi pusalaka da naga gi lamana ko ge bataragadi madami lak tare to lagi hemba ki akhawai tharaka na Manipur gi ko apun bagi saktam amadi Manipur boundary kan ba haibase asiki siguma tarapan subis amona reform torka da koi yamna message pizagani abrom dasu UCM ki president Sunil Karam haikre naga santi gi wari sanariba asi awang nopok bhar ki miyam maruina naga ichilinaw singamadi Manipur miyam merakta imunaimu tahanabagi thausilne wapam singasi UCM sinduna kegrupata langban thagi haisoi katpagi aroiba tharumda Sunil phongdokhibani amkil amadi nipon sinduna pangthokhiba tharum aduda mahang makhata aduna hai Bharat ka naga ka framework agreement wari sanariba asida manungda kari yawbagi haibasi miyam da khangandaba asina miyam da henmi pai poholle naga gi wari sanabada Manipur gi oiba makhal amatagi saitheng pirakpa yaroi Piraklabadi athawa traimpana thawai thadokibagum Manipur miyam sem saru lei haibasi Bharat lengang na khangadabani Manipur miyam tongan tahanba simbigano hauzik correctly ba phim asida framework agreement asigi matangda all political party mifam ama pangthokadoriba asida leibaki tawdaba yadraba mathawni haiduna saruk yabiu hainasu mang makhata na phongdokhi adungai 2001 da Manipur ga pun saktam kaiba yaro haidana leikidraba makoi taraga nipangi Tawaina ina chingna leigam da muta langman thagi ithailan tha se apoi pangthok sabani hairiba aitha leitha sina ipai puda piramiba aduma to athobu singna piramiba thona lingen punamukto ngasi gi mirolna United Committee Manipur gi miyamna su aikoi hanba leitaba adugi pun thona do akoi leiri haibisigi ikai kunaboina langman thagi aitha leitha se apoi kachabani Saitya Seva Samiti Kaksing Manipur na senduna lamyan ba irabot ningsing thorom ama ngasi Kaksing district ki Kaksing da pangthokre Kaksing district ki Kaksing Phospa lekai da leiba library and information center Kaksing gi mipun sangda pangthokhiba thorom aduda Yengkhom Bihari founder secretary Saitya Seva Samiti Kaksing na athoiba mithung amasung Kengma Yengkhom president Saitya Seva Samiti Kaksing na thorom mapu oina saruk yakhi Thaumatuda Dr. Sirom Rasketunna irabot amasung khorirol haiba hiramdaw wangang baga loinana ladam asigi saknareba aiba aibi kyana saruk yaduna masa masana iba saireng pakthokpana thoromgi mapungoiba saktam sing oike ngasi Jirba Model High School da gi auditorium hall da district forest officer DFO come district wildlife warden DWW Jirba senduna celebration of
64 Wildlife Week 2019 ga mari lenana debating on sport painting amadi quiz competition na singba pangthokre ngasi competition adu da Jiribam da leiba tongan ba school kaya gi mahiroi singna saruk yaduna amadi class 6 tagi 8 ta tamliba mahiroi yankhai mangana saruk yaduna on sport painting competition class 11 dagi 12 ta tamliba mahiroi trahum doina saruk yaduna debating competition amadi class 9 dagi 10 ta tamliba mahiroi taruk na saruk yaduna quiz competition singba sing mapung phana pangthoki tharong gi matang da CSIBOM sa DFO kam district wildlife warden Jiribam na phongdok ki bada competition asi lakliba October ahumda pangthok kadaba humdorak suba wildlife week 2019 ga mari leina pangthokpa competition ni competition si pangthokpa gi maramdi inkhalakliba naharol sing maru oina mahiroi singna wildlife ki maruiba amadi masigi kanaba sing asi khanghanduna wildlife asi hinghan daba yade makhoibu conservation tawdaba yade haina khanghan bagi pandamda pangthok sabat competition amani haiki antimicrobial resistance AMR na bacteria parasites virus amadi phangi na thohan ba infection sing ngakthok pa amadi layang da piriba akiba khudong sadab sing gi matang da khananaba AMR gi technical committee gi ahanba rajya thaki mifam ngarang state family welfare department ki training hall R and wing Klampel Impal West pangthokre mifam adu da health and family welfare gi principal secretary Bumlun Thang Bwalaman Lutanam Manipur Health Services ki director Dr. K Rajo Disease Surveillance Program ICSDP gi state epidemist Dr. Bharati Maitram Janimamadi RIMS ki microbiology department ki head sing animal husbandry and veterinary service ki mute sing amadi atai akhang ahi kya su saruk yakhi Masha Singlop LTL na sinduna Manipur ki border town Moreda sahi khudingi pangthok tuna lakpa langban haikat laikat tambagi thoram sahi asigi oisu ngasi pangthokre thoram aduda moregi maitai laikai manga gi miyoi singna layoi khrabai yek taret salai mapan gi ahalaman singi mingda tengbang ba mapugi mafamda langban haikat laikat tambagi thoram pangthokri Kaksing Baby Class School gi 15th Annual Literary Cum Cultural Meet 2019 ngasi YM High School da Kaksing da pangthok Kaksing da leiba Kaksing Central Public Hall da pangthokre thorom da Kaksing Municipal Council gi ward number 9 gi councillor Moirang Them Inakurumbi Devi na athoiba mitung Kaksing Baby Class gi founder secretary Nongai Them Punima na thorom mapu amadi YM High School Kaksing gi retired headmaster P Sawa Maitaina akan mitung ena saruk yakhi Ngasigi thromda school asigi pikle bangang singna makhal mathel kayagi throm kya su utki Thawal District Private School Development Council sinduna the role of private schools helps the government haiba topic ta first district level inter school debate competition ama Thawal wangmatawa sorok makha da leiba Sophia English School da ngasi pangthokre Mairoi kunma thoina saruk yaduna changdam nakhiba debate aduda speaker oina retired wing commander AK Deven amadi N. Romita Devi, Aduga, Dr. A.K. Priyakumar, Dr. L. Sunil Amadi, Dr. W. Zitena, Judge Singh Oina Sarugyaki. Paradise English School gi instant Ningomba na first Sophia English School gi Sinorita Hidam na second Amadi, Paradise English School gi Nandeshwari Haigrujam na third Taki. 12th Assam Rifles Amadi, CDO Moregi, OC Hamsangi Miyeng Makhada SIS Lolindro Singna Lusingba Apun Batim Amana Ngarang Nuktil Pung Ahumgabi Nifurum Tawa da Impal More Lambigi Kuding Tabigi Sek Posta Asat Ongi Gari Sing Sek Tawuda More Rom the Tolakpa Iko Pan Ama Sek Tawuda Gari Aduda Tolakpa Nupia Madagi WI tablet Lishing Drama Punga Satret Kakwanana Pagat Pangam Kre WI Kakwanana Pagat Lava Nupi Adudi Mrs. Shoni Kongsai Sahi Kuntra Apokpa Jamkhotang Kongsai More Ward number Mapandagini Hairi. Paraba WI tablet sing adu Malemgi Katel Lupa Lak Yankai Mapanrongi Waigani. Pagalaba Polam Yauna Mio Yadu Ngasi Media Singi Mamanga Putok Tuna
उtlaba tungda makha taba ain gi oiba thabak lakhotnaba more police ta kusinakre hairi Inkumja lising amaga samapan nipu nipan gi October saicha tribe banda Manipur pangthokhiba ahanba Legislative Assembly phamkhiba adugi thorom lakliba October saicha tribe ban gi ayupung mapan ga minute kuntra taba matamda Imphal gi Jem Hall pangthokani haina ngasi CCSK gi office ta pangthokpa pawng pham amada loop asigi president Jitendra Ningomna pawmusing phongdokhre mang makha tana haiki matamduda ahan boina October tribe ga nipanda phamkiba ahanba Legislative Assembly adu ningsingduna thromasi pangthokpani Inkumja lising amaga samapan nipuga nipanda British na Manipur thadokpuna satkra matungda matamdugi sing amadi tamda laiba ahal laman singna amatoina vote thadana khiba amadi singdagi mihutra nipan tamdagi trangmana punsilaga apunbagi lenga ama same khiba matamdugi ahal laman singna Manipur gi integrity kaiba yaroi haina laukhiba tawdang adu yengsinba mathau tabadagi observation asi pangthokpani haiki singda laiba tamda laiba mayam singna amat oina vote thadana khiba aduga vote gi sarkar pai bukangu singsu singda laiba akhoi singdagi moimi darak nupan kalakani aduga Manipur State Congress ki darak mani moji da sok Manipur State Congress thokga singtam oiba apunbagi bullaga singiba coalition government haidare adumaina oiba tanja amu oiba matamduda aduna matamduda 1948 ki matamduda ai koi alla machina Manipur si kai biya ye koi integrity leina legida mani koi unity mani legida ne habo wakhalundo masi magui yengsin ba mathok tai CCSK gi convener Sukham Premji na haikibada thoromasi sahi khudingi CCSK na pangthokuna lakpaga loinana handaki sahi asina marirak subani matamduda Manipur na India da merge tawkhibada lainakhiba conflict sing adugi matang da su thoromasi da kupna khanane regani loinana Manipur haiba laibak asi maning kha tamna palamba maning tamba laibak amani haiba sei tungi mirolra khanganpham thoktabra hainasu mahangna hangki Kurai Sajor Training Jam Lekai dagi Morangthem Oliver Sahi Kunmanga Apokpa Jila Gamba National Youth Icon Award lisingani ga subna trampan phanglakpada ngasi Manipur Press Club ta Morang Salai Yakai Bungna okpagi throm pangthokhrei throm aduda Icon Award phanglakba Oliver na phonglokibada World Youth Summit ama Delhi gi Constitution Club ta September thada pangthokhibada mahangna nominee oina saruk yaduna Manipur ki culture promote taunaba honakiba aduda National Youth Icon Award pirakhibani mangna World Summit adura saruk yakiba miyamda lamdam masida sajaba lengphi sing khudol tamki haiki Moirangkhomda leiba Manipur State Council Welfare na Indian Council Child Welfare New Delhi ga kusumnaduna lisingani ga sungna tribe taraga tawt pangthokiba jati thaki laikpa tanabada saruk yakiba Imphal Art College da first year tamliba Huining Sungbam Sanahal Maitaina ahan bataki Delhi Rashtrapati Bhavan da mana matum na singba pigani haina lauthokhraba matung Moirangkhomda leiba office tagi mana launaba gauraga thawa sadana pung amarom phamalaga certificate ama pirakhi wafam masinga sei press club da permission unabada Sanahal phondokhibani Sanahal makha tarduna Delhi da pigi da mana makoi office ta gauraga mobile phone da photo kapke certificate du sengbra sengdabra haibadu singningai oi banansu lali case price lupa lising manga pigani haibdu hojik phawba piba leitri jati gi thaki painting competition da first star khiba mu emabu Delhi da mana pigani haikhraga asum tawrgadi mahiro yamagi wakhanda karam tarangani art pamjaba singda ninghanaba pukningai oigani haiki 16 sida moi office ta ai ko bira ganda khabar da hayu duga pulak tayong no pura tayong no office ki kaam da staff member amada sumnagi certificate sida payment no sida kan ai on the question raki aduga case water na lising mga amada pirakini lising mga duna moi na pirakanda harake pirakanda logo law sumna to biru da gadi karamna angang do makhata na malai ko khiani atbon sa banga kya ma paw do dar ko gi makoi art si pam gi gadra lai ba angang tholaki gadra ai bo wang sayang sani Defense Minister Rajnath Singh na leibak asida saba submarine INS Khanderi ngasi commission tawkhre Kalveri class diesel electric submarine adu commission tawkhima pham Mumbai da Minister Rajnath na wangang haiki bada masana submarine saba ngamba leibak sing manungda India yaw ngamba sei mahak thodokna nungai ba poi aikhoi lamdam da santi thugai ba singbu Indian Navy na akan ba action logani
इंडिया की समुद्र खोंबान शांति थोगाइनबा मुंबई द सथखिबा अटैक अदुगुंबा सथरकपा या हाइबगी सिंगनबा लई अदुबु इंडिया न केदोंनुंगदा तखोलय हाइखि मपुंग फाना ऑटोमेटेड ओइरबा INS खंडेरी असि स्टेट न सलाइबा मासगाउन डॉक लिमिटेड न साबनी सबमरीन असि सही अनि मखाई संगना कन्न सांगिंग तौखरबनी मसी हाना क्रू मेंबर खुंपुन चलारंबा अदुगुंबा सबमरीन अदु नते मसिदी क्रू मेंबर 36 खक्तना चलाइबा याई इसिंग मनुंगदा थौरिंगैदसु मखोल काहेना थोक्ते अदुगा इसिंग मनुंगदसु यामना कुइनसु लैबा ngami हाइखि न्यूयॉर्क ता चथरिबा यूनाइटेड नेशंस जनरल असेंबली UNGA दा वांगांगबदा बांग्लादेश की प्राइम मिनिस्टर शेख हसीना ना हाइखिबदा रोहिंग्या की वाथोक असि UN ना लोसिनगदबनी परमानेंट सॉल्यूशन अमगिदमक इंटरनेशनल कम्युनिटी ना खुथिंगिनबा मथौ ताई रोहिंग्या सिंगबु म्यांमार दा अमुक हन्ना संघनदुना मतम सुपगी ओइना वाथोक असि लोसिनगदबनी म्यांमार ना मिचंग मिखाई नाइदना नॉर्थन रैखने दा संघनदुना रोहिंग्या सिंगी मरमदे यंगसिनबा यहनगदबनी हुमदा तरेरक सुबा UNGA दा वांगांगबदा रोहिंग्या सिंगी दमकता इंटरनेशनल कम्युनिटी ना यंगसिनफम थोई कोफी आनंद कमीशन अदु थबक तोंथोंगनबसु शेख हसीना ना फोंदोके सानबगी पाउदा Spontaneous Association of Jump Rope Manipur Sinduna Thawal District की Moijing Community Hall दा ngarangdagi chatrakpa Second State Level Jump Rope Championship 2019 की nini sanba numit की Single Rope Speed 30 second दा sahi train thogi makha की nupi masada Sarinas Baby Anisha Sahani Mila Amadi S Gabita Sanuna Hanba Anishu Amadi Homsuba Takre सही ट्राइन थोई मखागी नुपा मसागी दा TH nganba TH ताइबंग nganba अमदी जहिद खाना अहानबा अनिसुबा अमदी अहुमसुबा ताखरे सही ट्राइन पान मखागी नुपी मसागी दना गुलशना रुहाना अमदी सवारिया ना ताखरे सही ट्राट्रुक मखागी नुपा मसागी दना याया खान आइस प्रेमजित जहिद खान अमदी आइस राकेश ना मथंग सिना अहानबा अनिसुबा मदी अहुमसुबा ताखरे सही ट्राट्रुक मखागी नुपी मसागी दना M रुकिया हेना अमदी सोनिया लोइनना सही ट्राट्रुक मखागी नुपा मसागी दना वहीदुर रहमान के इफ्रान अमदी अमरना अहानबा अनिसुबा अमदी अहुमसुबा ताखरे चैंपियनशिप असगी सही ट्राइपान मखागी नुपी मसा सिंगी दना अजिमदा दोरिता चनु अमदी अपिकपी लोइनना सही ट्राइपान मखागी नुपा मसा सिंगिदना अब्दुल रहमान MD वसीम आसिक अली वारिस अहमद अमदी मुस्तफाना अहानबा अनिसुबा अमदी अहुमसुबा ताखरे हाइबे चैंपियनशिप असि हयेंग लोसिलगनी लोइना लोसिनबगी थौरमदा मकोक मथंग ताखथरबसिंगदा मना मथमसिंगसु यान्थोकनी हाइरि हौजिक अरोइबदा मरोइ पाव अमोन पिजरी जुवेनाइल पुलिस यूनिट अमदी ICPS फंक्शनरी सिंगी नोंबिगोइबा ट्रेनिंग प्रोग्राम अमा पांथोखरे पोषण मा स्वास्थ्य ही सेवा अमसोंग बेटी बचाओ बेटी पढ़ाओ की मतंगदा सेंसिटाइजेशन प्रोग्राम पांथोखरे लोइनना लेबाक असिना मसाना साजबा सबमरीन INS खंडेरी ngasi डिफेंस मिनिस्टर राजनाथ सिंह ना कमीशन तौखरे ngasi gidi पारुम संदोकचबा मतंग असे लोइजरे म्याम अमुकना खुरुमजरी